Good morning. Ngasi Sunday ni ko mayam. Aduga aise breakfast kay tawre. Adu tawlo eraga Sunday gi oina igi assignments kuirabani ko si pending leise agi sigise kitchen separate kitchen ama semba ko handagi leirabane adu rang sangjan ge aduga aina chak thongba khotpa lakke na sida kuirada induction kainoga kariba induction gi cooking gas ka leiba kuire haibidi chahi mari ma sure covid ki matamda gi tawge taw khala ine ngamdri ne ba ada ngasi di ai soidana tairage na hekta rangje thele leire na han rangje kana tawe rang ama leiram base kamain tawge habida si ising gating da yadre si ising water soluble oram bagi aduna sina mathaki tairani aduga hazikna sigi rangje leire ko pol kehba poi no lack ko eva ko sigise Asian paints ki male Asian paints ki adu shi Asian paints na kwai phai hai na hari e ga lerak tramal khongde shi phai di hari e habani Asian paints lo khongde tamale amagi adu leire e thinner ga adu taiba hogre makha gi di hazikna sigi mathaki se taithoke aduga nalhan ge swaize phazana sema age maya ai khoi lem na manghan ba pamura ba loina si yong sida thammi myam jisu as dai printer dai kai dai loi thammim ne adu si loi shila age na adu haje nu shu cham set le ngasi je ado sida ka khala ga in tai duine ka khala tai be sidi kana nambi ni tai bi ngai nambi ni ngai lai tre kha ka di upya di ulake khangempaligi lambi mu power air mu yum swai phaza bam leibin akhoi singju yom hom ma khoi hek chap da chang la lei doin Pali sai chicken yom ma myam lei na ni do sibo non te alu mayam akhoi khamen sim jam phadrengo phanam ju he khrabani na han simu palam me simu heke ai masa ju ni heke ya de amom he o kai no ya mun se hekse ai jaman halake se ai heke to ai heke ai he o koi bandhari ni ye kati ne chap badi papa kap chap ni ye se au kati su lai ta banate kati apa bado pura no da nga kilo shagras si ya are se pazjam salad de kuom ne makha zu kati pora se mathang da de khak na balai bi do khoi salad de kuom ni ko se best ni quality jam pha ba salad kuom ana salad sona ka su mulli ye mulame ya ne da tei ko atei loi si strawberry ke loi si krabane ma ba ha to kre atei yaw duma le ko ya ni krabun be yaw ne tha mo do sia oi ma ta da he sai ko wet zari atum da mo moi tamne nong kaptan churi ahing dagi len ju tai akhoi ji chena haje rang tai ri
ꯑꯗꯨꯅꯦ ꯑꯩ ꯍꯧꯖꯤꯛ ꯆꯥꯛ ꯊꯣꯡꯉꯦ ꯊꯣꯡ ꯍꯧꯒꯠꯂꯕꯅꯤ ꯇꯟꯗꯅ ꯃꯩ ꯃꯨꯠꯄꯁꯤꯗ ꯀꯥꯈꯠꯂꯛꯑꯦ ꯑꯗꯣ ꯑꯃꯨꯛ ꯊꯣꯡ ꯍꯤꯟꯖꯥꯡꯗꯤ ꯀꯥꯝ ꯂꯣꯏꯔꯝꯃꯕꯅꯤ ꯁꯣꯛ ꯇꯧꯗ꯭ꯔꯤ ꯆꯥꯛꯁꯦ ꯃꯩ ꯂꯥꯛꯑ ꯊꯣꯡꯒꯦꯅ ꯁꯨꯝ ꯉꯥꯏ ꯂꯩꯔꯦ ꯄ꯭ꯔꯦꯁꯔ ꯀꯨꯀꯔ ꯑꯣꯏꯅ ꯊꯣꯡꯗꯣꯛꯑꯝ ꯐꯗꯣꯏ ꯃꯥꯜꯂꯦ ꯑꯣꯀꯦ ꯅꯨꯡꯗꯥꯡꯗꯗꯤ ꯂꯩꯆꯤꯟꯒ ꯊꯥꯏ ꯌꯥꯝ ꯊꯤꯅ ꯏꯪꯉꯦꯀꯣ ꯂꯥꯁ ꯋꯤꯛꯁꯦ ꯄꯨꯔꯥ ꯏꯪꯕꯗ ꯂꯣꯏꯖꯥꯠꯅꯤꯍꯦ ꯃꯅꯤꯄꯨꯔꯁꯦ 18 ꯗꯤꯒ꯭ꯔꯤ 19 ꯗꯤꯒ꯭ꯔꯤꯗ ꯐꯩꯖꯨꯞꯁꯦ ꯊꯝꯖꯜꯂꯒꯦꯅ ꯈꯟꯕꯁꯦ ꯁꯨꯡꯊꯝ ꯉꯝꯗꯦ ꯑꯗꯨꯝ ꯍꯦꯛꯇ ꯐꯩꯖꯨꯞ ꯁꯨꯞꯇꯕ ꯌꯥꯗꯕꯗꯣ ꯑꯗꯨꯅ ꯋꯦꯗꯔꯗꯤ ꯑꯌꯧꯕꯤꯗ ꯅꯨꯡꯉꯥꯏꯔꯦ ꯃꯅꯤꯄꯨꯔ ꯇꯨꯝꯕ ꯆꯥꯕ ꯑꯗꯒꯤ ꯊꯕꯛ ꯇꯧꯕ ꯂꯣꯏ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯅ ꯌꯦꯡꯉꯣ ꯂꯩꯆꯤꯟ ꯊꯥꯔꯤꯁꯦ ꯎꯕ꯭ꯔꯥ ꯄꯨꯔꯥ ꯐꯣꯒꯤ ꯑꯣꯏꯔꯤꯁꯦ ꯅꯨꯡꯗꯥꯡꯁꯦ ꯄꯨꯔꯥ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦ ꯅꯨꯡꯗꯥꯡꯁꯦ ꯑꯩꯈꯣই ꯉꯁꯤꯗꯤ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯒꯤ ꯄꯨꯂꯥꯎꯒ ꯆꯒꯦꯝꯄꯣꯝꯕ ꯆꯥꯐꯝꯗꯣ ꯑꯗꯨꯗ ꯂꯥꯛꯑꯦ ꯃꯌꯥꯝꯅ ꯆꯥꯕꯤꯔꯛꯑꯣꯅ ꯍꯥꯏꯔꯛꯄꯅꯦꯕꯀꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯐꯦꯁꯕꯨꯛꯇ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯑꯗꯨꯅ ꯑꯩꯅ ꯉꯁꯤꯗꯤ ꯎꯠꯂꯛꯑꯒꯦꯅ ꯁꯤ ꯎꯠꯂꯛꯑꯦ ꯌꯦꯡꯕꯤꯔꯣ ꯃꯌꯥꯝ ꯑꯗꯣ ꯊꯥꯖꯗꯅ ꯃꯣꯏꯒꯤ ꯄꯨꯂꯥꯎꯒ ꯆꯒꯦꯝꯄꯣꯝꯕꯒꯁꯦ ꯌꯥꯝ ꯍꯥꯎ ꯂꯩꯔꯝꯃꯦꯕ ꯄꯨꯂꯥꯎꯁꯦ ꯃꯅꯤꯄꯨꯔꯗ ꯇꯧꯕꯁꯦ ꯃꯁꯥꯂꯥ ꯏꯆꯪ ꯆꯪꯗꯕ ꯍꯦꯛꯇ ꯍꯥꯎꯇꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯆꯤꯀꯟꯒꯤ ꯐ꯭ꯂꯦꯚꯔꯒꯁꯦ ꯅꯝꯗꯦꯗꯅ ꯑꯗꯣ ꯁꯤꯗꯤ ꯌꯥꯝ ꯊꯤꯅ ꯐꯖꯅ ꯅꯝ ꯂꯩꯔꯝꯃꯦ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯆꯤꯀꯟ ꯑꯊꯣꯡꯕꯗꯨꯅ ꯍꯩꯖꯤꯟꯕꯅꯦꯕ ꯌꯥꯝ ꯍꯥꯎꯋꯦꯕꯀꯣ ꯑꯗꯣ ꯃꯍꯥꯎ ꯌꯥꯝ ꯂꯩ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯆꯒꯦꯝꯄꯣꯝꯕꯁꯨ ꯊꯥꯖꯗꯅ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯨꯒ ꯃꯥꯒꯤꯁꯤꯗ ꯌꯥꯝ ꯐꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯇ꯭ꯋꯤꯁꯟ ꯆꯠꯄ ꯀꯣꯂꯦꯖ ꯇꯝꯕ ꯃꯌꯥꯝꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯉꯥꯏꯅꯤ ꯀꯩꯒꯤꯅꯣꯗ ꯂꯨꯄꯥ 10-30ꯗꯤ ꯑꯝꯇ ꯍꯦꯟꯗꯦꯕ ꯃꯣꯃꯣꯅ 40 ꯈꯤꯇꯪꯅꯦ ꯑꯗꯨꯒ ꯌꯥꯝ ꯍꯥꯎꯋꯦ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯆꯥꯔꯛꯄꯗꯀꯣ ꯑꯗꯣ ꯈꯔꯗꯤ ꯆꯤꯜꯂꯦ ꯉꯔꯥꯡꯁꯦ ꯑꯗꯨꯅ ꯈꯔ ꯀꯩꯅꯣ ꯇꯧꯔꯦ ꯀ꯭ꯔꯥꯎꯗꯦꯠ ꯑꯣꯏꯔꯦꯕꯀꯣ ꯃꯌꯥꯝ ꯑꯗꯨꯕꯨ ꯑꯗꯨꯝ ꯀ꯭ꯔꯥꯎꯗꯦꯠ ꯑꯗꯨꯝ ꯑꯣꯏ ꯍꯥꯏꯌꯦ ꯀꯩꯒꯤꯅꯣ ꯌꯥꯝꯅ ꯃꯤ ꯌꯥꯝꯅ ꯀꯩ ꯍꯥꯏꯅꯤ ꯂꯥꯛꯄꯗꯣ ꯑꯗꯨꯝ ꯄꯣꯀꯦꯠ ꯐ꯭ꯔꯦꯟꯂꯤꯁꯨ ꯑꯣꯏꯔꯦ ꯍꯥꯎꯁꯨ ꯍꯥꯎꯔꯦ ꯍꯥꯎꯇ꯭ꯔꯗꯤ ꯀꯩꯁꯨ ꯂꯥꯛꯑꯣꯏꯕ ꯄꯩꯁꯥ ꯍꯣꯡ ꯇꯥꯔꯁꯨ ꯍꯥꯎꯗꯅ ꯑꯃꯨꯛ ꯂꯥꯛꯏꯅꯦꯕꯀꯣ ꯍꯦꯛꯇ ꯆꯤꯟꯕꯗꯤ ꯂꯣꯏꯔꯖꯥꯠꯅꯤ ꯉꯔꯥꯡꯁꯦ ꯃꯄꯥꯟꯗ ꯆꯥꯐꯝꯒꯤ ꯐꯦꯁꯤꯂꯤꯇꯤꯁꯨ ꯂꯩ ꯌꯦꯡꯉꯣ ꯇꯨꯔꯦꯜ ꯃꯄꯥꯟꯒꯤꯗꯨꯗ ꯑꯗꯨꯝ ꯆꯠꯇꯣꯏꯅꯦ ꯍꯩꯔꯥꯡꯒꯣꯏꯊꯣꯡ ꯇꯨꯔꯦꯜ ꯃꯄꯥꯟꯒꯤꯗ ꯑꯗꯨꯝ ꯍꯪꯕꯗ ꯈꯪꯉꯕꯅꯦ ꯃꯁꯤꯒꯤ ꯑꯦꯗ꯭ꯔꯦꯁꯁꯦ ꯑꯗꯨꯅ ꯃꯌꯥꯝꯁꯨ ꯑꯗꯨꯝ ꯆꯠꯄꯤꯔꯨꯆꯣ ꯆꯥꯕꯤꯔꯨꯆꯣ ꯍꯥꯎꯋꯦ ꯑꯃꯨꯛꯇꯪꯗꯤ ꯇ꯭ꯔꯥꯏ ꯇꯧꯕ ꯌꯥꯏꯀꯣ ꯌꯥꯝ ꯇꯣꯏꯅ ꯆꯠꯇ꯭ꯔꯁꯨ ꯑꯩꯈꯣꯏꯁꯨ ꯌꯥꯝ ꯇꯣꯏꯅ ꯆꯠꯄ ꯉꯝꯗꯦ ꯑꯗꯨꯅ ꯀꯩ ꯍꯥꯏꯅꯤ ꯑꯗꯨꯝ ꯉꯁꯤꯗꯤ ꯐꯔꯦ ꯂꯥꯛꯍꯧꯔꯁꯤꯅ ꯂꯥꯛꯄꯅꯤꯀꯣ ꯆꯠꯇ꯭ꯔꯤ ꯑꯍꯥꯟꯕ ꯆꯠꯂꯤ ꯂꯝꯕꯤꯁꯦ ꯃꯍꯥꯕꯂꯤ ꯃꯅꯤꯡꯗꯨꯔꯣ ꯀꯩꯅꯣ ꯁꯤ ꯌꯦꯡ ꯌꯥꯕꯀꯣ ꯃꯐꯝꯂꯣ ꯑꯩꯒꯤ ꯍꯩꯔꯥꯡꯒꯣꯏꯊꯣꯡꯒꯤ ꯇꯨꯔꯦꯜ ꯃꯄꯥꯟꯁꯦ ꯆꯠꯂꯝꯕꯅꯦ ꯌꯥꯝ ꯅꯨꯡꯉꯥꯏ ꯌꯥꯝ ꯅꯥꯟꯕꯒꯤ ꯋꯥꯅꯤ ꯑꯗꯨꯒ ꯁꯤꯛ ꯅꯥꯜꯂꯒꯅ ꯏꯪ ꯂꯥꯎꯔꯒ ꯒꯥꯔꯤ ꯊꯧꯕꯗꯁꯨ ꯌꯥꯝ ꯅꯨꯡꯉꯥꯏ ꯒꯥꯔꯤ ꯃꯆꯥ ꯑꯣꯏꯅ ꯆꯠꯄꯅꯦ ꯑꯩꯈꯣꯏꯅ ꯂꯝꯕꯤ ꯆꯤꯜꯂꯝꯅꯤꯅ ꯑꯗꯨꯒ ꯒꯥꯔꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦꯕ ꯊꯧꯕꯗꯀꯣ ꯑꯗꯨꯒ ꯏꯪ ꯂꯥꯎꯔꯒ ꯑꯩ ꯍꯦꯜꯃꯦꯠꯄꯨ ꯎꯞꯇ꯭ꯔꯦ ꯁ꯭ꯋꯥꯏꯒꯤꯁꯤꯗꯤ ꯑꯗꯨꯝ ꯃꯌꯥꯝ ꯇꯧꯕꯤꯒꯅꯨ ꯍꯦꯜꯃꯦꯠ ꯑꯗꯨꯝ ꯎꯞꯄꯣ ꯑꯩꯗꯤ ꯑꯗꯨꯝ ꯎꯞꯄꯦꯕ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯍꯦꯛꯇ ꯋꯦꯗꯔꯗꯨꯁꯨ ꯈꯨꯅꯨꯡꯉꯥꯏ ꯑꯃ ꯇꯧꯃꯟꯗꯅ ꯌꯦꯡꯉꯁꯤꯍꯦꯅ ꯌꯦꯡꯖꯕꯅꯦ